Manipur Club na sinduna Bangladesh ki Banugat amadi Sileta satuna igi khongul nangdai wari haiba thimda cultural exchange ki program ama ulugadauri hairiba khongset asi chaliba sahi 2019 asigi November gi tang 10 dagina tang 10 tok phawbada interaction program tree plantation football match na chingba program kaya ga loinana lamdam aduda laikhraba Manipuri singa sakka unaduna awa nungai wari singbu linarubagi tanja ama phangadauri khongset asida Manipuri film ni saknaraba amadi film bu nusijaba kaya ga loinana hariba khongset asi chatlugadori अखोई मणिपुरी मयाम बांग्लादेश खुंदादना लेरिबा इसिलिनाउ सिंह इगी मरी उखना खोंगुल लीजबगी खोंगसत अमनी हाइदना थमजगे खोंगसत असि बांग्लादेश कल्चरल कॉम्प्लेक्स ना इनवाइट तोबिरकतना अखोई मनी ओ कोबिरकपनी खोंगसत असिदा अखोई Hojik tongan cultural program ama loina interaction tree plantation char thaba miyam unaba cultural program select amadi Banugat sairi mama mani sida numit marini mangani sumna tongan ba thorom sing pangthok saruga dori bane culture adegi minungsi mafam du da leirami ba kangbu du ga aikoi ga unajabagi adei makoina su akoi unaning bagi akoina su makoi unaning bagi aikoi gi chanaron gi makoi gi oiba wafam mayam ama phongdok ningba makoi ga sak unaba ling leinaba mari mata akoi gi relation piba khongchat amani mase akoi gi oiba mani maitai gi oiba akoi Manipur gi oiba yam kana gadaba khongchat amane na khali akoi gumna makoi su akoi na makoi bu unaningi makoi na su akoi bu unaningi ado masida akoi punna unanabagi tanja akoi gi I mari ama sembagi khongchat ama oigani na khali Manipur Club na akoi Bangladesh tamna satka dawriba Manipur ima lebagi damta akoi na mingsat amaga loina na satka dawriba se ima kunthong ngambigi na akoi busan bibo oshanu te macha mayama to palam da mayam laikiba akoi da unaba subang roida ba haitare akoi ga wari watai sanabagi program amaka simbiba haidi Bangladesh ta leiriba chinina mai chi chatku maka akoi ga yamna haidi awa nungai aduga tradition akoi gi culture gi oiba program mayam simbiba se asaki matik nungai na khale akoi gi Manipur dagi mafam sai na kunda graba Bangladesh ki mafam singda lai graba isilinau singda makoi karamna sarkibano karamna oigibano makoi ga relation karino haibana singbagi akoi kumai oina su thaudok oina su akoi gi skit oina natragana akoi gi drama oina ga su ada uttana relation singa sai taret kundak padagi sakiba korkiba adugi igi liklam sing do libagi khongchat ne na akoi thamjage tamna laikhaba akoi gi maitai ije naw singa amuka unabagi tanja pibi se ai gi oina di yam hainingai laitana nungai ba phaujai akoi gi tamna laikhaba akoi gi ije naw sing amukhana lipun se naksana nabagi adung batanja ama mingon ne ningjang han badung batanja ama ne aduna mayam su support to view tamna laikhraba Bangladesh ta laikhraba silnaw khoi gi mari lei mayam duga khoi cultural exchange tongna duna amasung khoi gi mari adu sesina leina bidauta khongchat chachagadabani tamna laikhraba Bangladesh ta lei chinnaw singda khoi culture program aduga football team football match aduga khoi tree plantation chingba mayam interaction program mayam ma khoi Bangladesh ki tonga famda pangtok jagani khoi na pa hita chatlaga unaba phangoi isilinaw mayam unadana khoi ga interaction program tawdana khoi ga sakham mai khang bi khudong chaba je khoi yam ngai sidagi chatkhiba thaina khoi landa sidagi Manipur thado chin khiba upai tadana ada laikhiba segang lei ada laikhraba sinaw mem khungun liba chachabani maruina aduga khoi leijariba aring culture exchange top chachabani akhoi artist moina akhoi Manipur jida leminariba praja mem jigi represent toroga akhoi na ara mem uluduri bani Manipur je kamai to gibno ko mate sinje kamai kaina gibno ada lei gibe sinje kamai lei gibno habagi khungun liba chapani na akhoi je angam thak to honara ga haitare anai khongja chida moida ju akhoi na pau tamjaba ojabo ina messenger moina chalaga
थबक तब ngam oisage मैम जो बोपी ने भी अखोई सोजना अखोई चले मिशन से कई माय पांग हलगा अखोई मनपुर जो मुलागा लेरी बुमोई सिंग जो पोरागा से जो मोई तोंगान प्रोग्राम शो तौ याना मथंग मु तौ याना अखोई सिंजगे ना हाइजनी मसिदा अखोई मणिपुर दा लेजरंबा मतम मा निथोक पालेंगे मतम दा लेबिरंबा चिनाउ सिंग ई मरी सिंग कोई कंगले पाक्तगी बांग्लादेश करम चखिबा अदगे अखोई कंगला पाक्तगी लाकदो अखोई चिनाउ मयामना मोय उनजबगी तंजाम फंगजबसे अखोई मणिपुर क्लब की अचौबा माय पाकपा होनजबनी हाइना आई थमजरी इसली नाउ मयाम मा अहल मन क्या क्या उनरुनी खनबदा थमोय सिदा यामना हराउजबा कपनिंग बसु फावी नुंसी बसु फावी नुंगाई अखोई कैसु हैजदब सिंसे गी क्वासिंग नाउ सिंसिना सिगुंबा प्रोग्राम अमा सिलक बसे सानरोय यावरे इसै सकबा यावरे लोइनबा यावरबनीना अखोय यम नुंगाई जै करीमता अखोयदा अकीबमता लेत्रे सिमा हाइनिंगी अदुगा मोइनदी अखोयसी लागा येंबा फंगरोयदबा अदुबु अखोय मनिपुरकी इपुआसिंगना सिनबिरक्तना अखोयबु मोइगी मनाक्ता उनहनगदोरिसे सिमुक लाइबक फबा लेत्रे हाइनिंगी आई इसामक यावजबगी अदुगा मोइ लेरमदोरिबा मयामदुगी अवा नुंगाइगी सियार अखोय सोमदना सुमाइने लेहौवी हाइबगी अवा नुंगाइ सियार से अखोयना मोइदा लीदोइनेबा कल्चरल ओइबा अदुगा साना खोनबगी ओइबा अदुगा तोंगान तोंगान बे एक्टिविटीज मयामगी अदुगा खोंगचत अमनी अंद बांग्लादेश चचगदोरिसि अखोय लागलिबा नवेंबर की तांग 10 दा अखोय इम्फाल थादोकचरगा अदुगा तांग 10 गा तरुक फौ एक्टिविटीज मयाम अमा तौर मतुंगदा अखोय तांग 10 ते हंजरकदबनी अखोयना तौजगदोरिबा एक्टिविटीज सिंगि मनुंगदा खदंग पंजरबदा अखोयगी ट्री प्लांटेशन यावरी इंटरेक्शन प्रोग्राम यावरी कल्चरल शो यावरी अदुगी मथक्ता अखोयगी फजरबा फुटबॉल मैच अमगा फ्रेंडली फुटबॉल मैच अमसु यावजरी सिगी एक्टिविटीज मयाम असे पांगथोबा मतुंगदा अखोयगी लेजरिबा अदम बांग्लादेश ता लेरिबा इचलनाउ सिंग अदुगा यामना नुंसिनबा मरी सागनबा अदुम पांगन पांदमदा अखोयगी हंदगी खोंचत असे अखोय सिंजबनी